Thank you very much, Vladimir. And next time in Moscow. Oh, that's an Matam kuinadagi kaurang nangairakliba Russian President Vladimir Putin amasung US President Donald Trump gi oiba mifam India gi matamda ngarang gi yaing achengbada Alaska da mai pakna pangthokre. Trump gi mai gi meeting asi hawringai gi mangjongna makhal makha kya gi oiba deadline amasung warning kaya ama thamkiba adu meeting asi losilakpada uba fangkidre. European Union amasung Ukraine gi mai di akalma maongda US President Donald Trump da pressure tawba taragasu pangthokriba mifam aduda Ukrainian President Volodymyr Zelensky di yauba fangkidre. US counterpart amasung Russian counterpart Foreign Minister dagi hauraga Secretary of Defense yauna aduki matik yamna kuina pung ahum changna wari sanakiba adugi result aduda lan asi lefan mangamdabana hauzik Russia amasung Ukraine gi lan makha chathari. Matam amada Russia gi territory oirambadagi US ina paisa piduna laikraba US gi 50 state ki manungda ama oiriba Alaska hairiba state asigi lairiba Elmendorf recursion hairiba US military base asida US ki oina aduki matik yamna advance oiriba khusu khulai kaya amu puthokduna red carpet thaduna Vladimir Putin bu welcome tawruba matungda fangthokriba mifam asigi oina hauzik lakliba result sing anauba development sing asi yengbinasi ngarang pangthokriba mifam adu famgani haibigi oiba wafam adu hek thorakpa matamda Ukraine gi oiba representative yauduna Trump amasung Putin khaktamak wari sawa yaroi haiba wafam asi EU gi lairiba countries sing amasung Ukraine ni maikei yamna kanna fongdokhibani Hairibo pressure kaya sing asi laibana Trump ki maikei dagi su lakadurba mifam asida Zelensky yahoningbagi gi oiba apamba adu fongdoklambani adubu meeting gi oiba numit asi lakpa matamda mangjongnana miyoi kya ama thoraktuna Alaska hairiba mafam asida Putin bu yaningdaba amasung soknariba lanfam asi loisinabagi damakta kholaw kaya amaga loinana Ukraine gi President Zelensky busu yahullu haibigi oiba protest kaya ama lakhi masi khuding asi laiba taraga su fangtokhiba mifam aduda Ukraine gi President Zelensky di yawba ngamkhidre Alaska gi oiba mifam aduda Russia gi site gi Putin khaktamak natana mahaki site makoi gi Russia gi security advisor amasung foreign minister Sergey Lavrov su uva fanki nakala moromda Trump ki site gi su US gi security advisor ga loina Secretary of State Marco Rubio su punna pungong gi oiba wari edu sanakhibani ahanbada apunbagi oiba mifam oina nakal animaki oiba representative sing asi yawraba matungda matam khara khanaraba matungda aroiba oina Trump amasung Putin hairiba luchingba anisi khaktamak closed door meeting da kanamata yawhandana makhoi ani khaki oiba wari watai khara su sanaki haibagi oiba report sing thorakli US amasung Russia gi site gi pong ahum changna negotiation tawnabagi damakta chathakiba meeting adu closed door meeting oibani na manungda kari wafam sing hainaribagi haibadu chapchana khangma ngamdri tawbatubu hairiba mifam adu hek loirakpa matamda US President Donald Trump amasung Russian President Vladimir Putin animak media singi mamangda thoraktuna press conference ama pangthokki hairiba press conference aduda nakal animaki maikeidiki understanding kharadi leire adubu chapchana peace deal gi oiba agreement amata sign tawbadi leitri haiba wafam asi fongdokhi pangthokkiba press conference aduda US President Donald Trump amasung Russian President Vladimir Putin animaki maikeidigi press singna hangba wahang amata lawkhide makoigi oiba wafam sing adu khaktamak press conference aduda fongdoklamki hairibu khongtang asi nakal animaki sanakriba wari aduda chapchaba conclusion amada yorokpa ngamdre makoina pamliba pandam adu fangba ngamdre haibagi oiba chapchaba example amani famkiba mifam aduda Russian site gi hauji sonariba Russia amasung Ukraine gi oiba landfam asi Russia gi site gi adumak loisinningbagi oiba apamba adule tawbatabu madu loisinge haiba taragadi landfam asigi haurakfam oiriba maru adu hana fuktokuna loisinkiba mathau tai matam aduda khakta everlasting oiba peace ama fangani haiba wafam asi thamli matang asida Vladimir Putin amasung Russian site gi hintoriba asi NATO gi oiba expansion gi oiba policy asini masigi matang asida lakba matamda solution ama leiba ngamdabagi mami adu adumak uri press meet asi losilaba matungda Donald Trump ki maikei Vladimir Putin bu lakbagi damakta thagat hai fongdoktuna athuba matamda amu unasi haiba matamda Putin gi maikei gi mathangdi Moscow do oina la haiba wafam asi fongdoklamle Ukraine gi oiba landfam asi losinabagi damakta pangtokriba mifam adu chapchaba solution ama porakpa ngamdrabani na lakadurba matam asida Russia amasung US ki oiba luchingba sing asi makhatana amuk faminaba mathau tagidawri hairiba matam aduda Russia da oina laknabagi damaktani Putin gi maikei gi fongdoklamliba asi Alaska gi military base amakakta pangtokhiba mifam aduda hauzik yamna kana viral oirakliba expert kya amagi maikei gi wafam kya ama fongdoknariba haiba taragadi Vladimir Putin gi maikei gi hairiba mafam aduda len tawdana meeting gi damakta thorakpa matamda USA gi aduki mati yamna advance oirba khusu khulai kya ama so tawduna thamba khakta natana B2 bomber singna nongthakta landuna pairakpagi oiba video ama khak yamna viral oiri
Hairi khongthang asi Russian President Vladimir Putin gi maikei ki su makhal makha kya gi oiba mind game sen sanaba adu ka chap manana Trump ki maikei gi amu pangthokadorba mifam aduda US ki oina leiriba advance oina bukusu kholaising asigi oiba power play tawduna mind game ama sanaba gi oiba mami amani haiduna yamna kanna phongdoknari pangthokhiba mifam adugi damakta Vladimir Putin na yorokpa matamda US ki oina advance oina fighter jet tagi hauraga makhal makha kya gi oiba kusu kholaising asi so tawduna lakadorba matam asida Russia na US na phongdokliba peace ki oiba wafam asi yaraktaba taragadi US ki oina leiriba power asi masina kari tawrokpa ngambage haibagi oiba power projection aduni Donald Trump ki maikei degi USA ki state ta lakpa matamda US territory da lakpa matamda red carpet ka loinana advance oiba kusu kholai ka loinana Vladimir Putin bu welcome tawkiba asiga chamanana Mathangdi oiba negotiation asida Vladimir Putin gi maikei degi US President Donald Trump asibu Russian territory da Russia gi oiba khulai kya ama so tawduna welcome tawningbagi oiba apamba adu leiramgani haiduna expert kya amagi maikei di yamna kan thamnari pangthokriba mifam asigi yamna chawba achievement ama haiba taragadi hauji USA gi maikei degi Russia gi oiba crude oil na singba product sing asi leibagi damakta atopa country sing da thamjileba sanction amasung tariff sing asi matam kharagi oina handoklagani haiba wafum asi phongdokli maru oina India hairiba country asigi oina di masina yamna chawba impact ama lakadori meeting asi pangthoktingai gi mamangda US ki maikei degi US ki Secretary of Treasury gi maikei degi karigumba peace deal puraktaba taragadi India da secondary sanction fawba thamjilakani ahenba tariff thamjilakani haiduna warning phongdokhibasu leirabani Hairiba mifam asigi oibi result asi India gi oina di yamna chawba deal amadi oiri tawbatabu Donald Trump gi maikei degi lakadoriba numit kharani asida yanakhibagi matung ina US amasung Russia gi oina leiriba understanding aduna thabakta onthoraktaba taragadi hairiba athingba adu amuka lakpa yai haibagi oiba wafam asi yamna kana thamli US President Donald Trump ki maikei degi athuba matamda Ukrainian President Zelensky yauna Europe ki oina leiriba NATO ki member sing maru oiba EU ki oiba lusingba sing asiga unaduna pangthokhiba mifam adugi matangda wari watai sing khanaraba matungda lakadoriba mifam sing asida kari karamba wafam sing puthokadoribagi haina khanagadori Trump ki maikei degi matam kuina degi lusinma ngamdraba lanfam asi lusinnabagi damakta Russian President Vladimir Putin fawba yauna wari watai sanaba haurakpa progress lagdingai gi matam asida European countries sing gi maikei degi hairiba process asibu thugainabagi damakta kaidawnungda hotnaroidabani haiba mahaki oibi yamna kanba warning amakaksu thamli matang asida US na Ukraine bu represent tawduna Alaska da pangthokhiba mifam aduda Ukraine amasung leiriba Europe ki countries sing gi maikei degi makoi gi oiba apamba interest adu yaudabagi oiba mami adusu adumak uba fanglibani There is no deal until there is a deal haiba wafam asi phongdoktuna peace deal sign tawrifa fawba masigi oiba solution amata leitri deal amata leitri haiba wafam asi phongdoktuna US President Trump ki maikei degi ceasefire ama peace deal ama sign tawnabagi damakta hojik su honaba leptri lakadoriba matam asida anishuba mifam asi karaba matamda karamba mafamda pangthokadoribage haibagi oiba chapchaba wafam di hojik fawbagi oina di phongdoktri tawbatabu nauna lakliba development asida athuba matamda Ukraine gi lanfam asi losin gi haiba taragadi Trump amasung Putin amukka hana famin aduna wari watai sanadaba yaroidori